ꯉꯧꯗꯣꯏꯅꯦꯕꯀꯣ ꯊꯔꯣꯏ ꯉꯧꯕꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯃꯀꯣꯛ ꯂꯣꯏ ꯍꯟꯗꯣꯛꯄ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯋꯦꯜꯀꯝ ꯕꯦꯛ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯃꯌꯥꯝꯅ ꯆꯥꯅꯔꯕ ꯆꯥꯅꯗ꯭ꯔꯤꯕꯗꯤ ꯈꯪꯗꯦ ꯑꯩ ꯀꯩꯀꯩ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯅ ꯂꯥꯁ ꯄꯥꯔꯠꯁꯤꯅ ꯀꯣꯟꯅ ꯅꯝꯃꯛꯄꯅꯦ ꯑꯗꯣ ꯐꯥꯔꯁꯇ ꯍꯥꯞꯀꯗꯕ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯦ ꯊꯔꯣꯏ ꯀꯥꯡꯍꯧ ꯑꯗꯣ ꯁꯤꯡꯖꯨ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯉꯧꯕꯗꯣ ꯑꯗꯨꯗ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯃꯊꯪ ꯑꯩ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯑꯗꯣ ꯍꯧꯗ꯭ꯔꯤꯀꯥꯟ ꯃꯃꯥꯡꯗ ꯁꯝꯅ ꯅꯣꯏ ꯇꯥꯈ꯭ꯔꯦ ꯗꯁꯂꯤꯟ ꯑꯝꯇꯗꯤ ꯁꯪꯖꯈꯤꯒꯦ ꯍꯥꯏ ꯃꯨꯃꯨ ꯑꯩꯒꯤ ꯊꯥꯎꯁꯦ ꯈꯤꯇꯪ ꯉꯥꯏꯔꯦ ꯁꯝꯗꯣ ꯈꯔ ꯇꯩꯖꯕꯅꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯁꯝꯒꯤ ꯔꯨꯇꯤꯟ ꯍꯦꯌꯔ ꯀꯦꯌꯔ ꯔꯨꯇꯤꯟꯗꯣ ꯑꯩ ꯄꯪꯁꯤ ꯁꯤꯖꯤꯟꯅꯩ ꯁꯤꯒꯤꯁꯦ ꯊꯥꯏꯅ ꯇ꯭ꯔꯦꯁꯃꯤꯁꯦ AIDS ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯈꯤꯇꯪꯕꯨꯗꯤ ꯉꯥꯏꯔꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯃꯦꯟꯇ ꯄꯤꯟ ꯇꯧꯔꯝꯒꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯑꯃ ꯍꯥꯞꯆꯔꯝꯒꯦ ꯃꯣꯏꯁꯦ ꯇ꯭ꯔꯤꯞ ꯄꯦꯖꯇꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯈꯔ ꯂꯩꯔꯒ ꯒꯤꯐ ꯑꯋꯦꯒꯨꯝꯕ ꯇꯧꯅꯤ ꯍꯥꯏꯌꯦꯕ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯣꯏꯒꯤꯁꯦ ꯅꯧꯅ ꯍꯪꯕ ꯑꯦꯀꯥꯎꯟ ꯑꯣꯏꯗꯣꯏꯅꯦ ꯑꯦꯟ ꯏꯠꯁ ꯑ ꯇ꯭ꯔꯤꯞ ꯄꯦꯖ ꯑꯗꯨꯗ ꯅꯠꯇꯅ ꯁꯨꯝ ꯇ꯭ꯔꯤꯞꯁꯦ ꯅꯠꯇꯅ ꯑꯅꯧꯕꯁꯨ ꯍꯥꯞꯄꯛꯀꯅꯤꯕꯀꯣ ꯑꯗꯨꯅ ꯁ꯭ꯇꯦ ꯇ꯭ꯌꯨꯟ ꯒꯥꯏꯁ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯈꯔ ꯀꯨꯏꯕꯒꯤ ꯏꯁꯥꯁꯦ ꯏꯊꯟꯗ ꯑꯣꯏꯔꯁꯨ ꯋꯥ ꯉꯥꯡꯕꯗꯣ ꯄꯪꯍꯩ ꯍꯩꯇ꯭ꯔꯕ ꯁꯤ ꯂꯥꯛꯑꯣ ꯚꯤꯗꯤꯑꯣꯗ ꯂꯥꯛꯑꯣ ꯑꯝꯇ ꯑꯩ ꯁꯥꯎꯔꯛꯑꯅꯤ ꯃꯤꯅ ꯂꯥꯛꯑꯣꯗꯤ ꯂꯥꯛꯑꯣ ꯁꯤꯗ ꯁꯥꯏ ꯊꯥꯗꯕꯅ ꯐꯕ꯭ꯔꯥ ꯊꯥꯗꯗꯕꯅ ꯐꯕ꯭ꯔꯥ ꯊꯥꯗꯕꯅ ꯁꯥꯏ ꯊꯥꯗꯧꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯀꯦꯡꯉꯣꯏ ꯊꯣꯡꯗꯣꯏꯅꯦ ꯀꯦꯡꯉꯣꯏꯁꯦ ꯂꯥꯏꯁ꯭ꯔꯤꯝꯁꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯍꯥꯏꯕꯅꯦ ꯑꯩ ꯐꯖꯅꯗꯤ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯎꯕꯅꯣ ꯐꯖꯅ ꯐꯨꯜꯗꯣ ꯈꯪꯗ꯭ꯔꯦ ꯀꯦꯡꯉꯣꯏꯁꯤ ꯆꯝꯊꯣꯡ ꯊꯣꯡꯗꯣꯏꯅꯦ ꯍꯥꯏꯗꯤ ꯀꯥꯡꯁꯣꯏ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯉꯥ ꯊꯥꯛꯑꯒ ꯍꯥꯏꯗꯤ ꯉꯥ ꯑꯌꯥꯏꯕꯒꯨꯝꯕ ꯅꯍꯥꯟꯃꯨꯛ ꯉꯥꯃꯨꯒꯨꯝꯕ ꯌꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯉꯥꯒꯨꯝꯕ ꯑꯌꯥꯏꯕ ꯊꯥꯛꯑꯒ ꯊꯣꯡꯒꯦꯁꯨ ꯌꯥꯏ ꯑꯗꯣ ꯍꯧꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯁꯤꯗꯅ ꯊꯔꯣꯏ ꯃꯀꯣꯛ ꯍꯟꯗꯣꯛꯄꯁꯤꯡꯁꯦ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇꯅꯤꯅ ꯀꯩꯁꯨ ꯌꯥꯝꯗꯕꯅꯦꯕꯀോ ꯑꯗ ꯃꯌꯥꯝ ꯌꯥꯝꯗꯦ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯀꯥꯡꯍꯧ ꯇꯧꯗꯣꯏꯅꯦ ꯍꯥꯏꯗꯤ ꯊꯔꯣꯏꯁꯦ ꯁꯤꯡꯖꯨ ꯇꯧꯊꯣꯛꯑꯅꯤꯕꯀꯣ ꯁꯤꯡꯖꯨ ꯇꯧ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯥꯎꯗ ꯑꯃꯨꯛ ꯉꯧꯗꯣꯏꯅꯦꯕꯀꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯃꯌꯥꯝ ꯆꯥꯅꯕ꯭ꯔꯥ ꯆꯥꯅꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯁꯤꯡꯖꯨ ꯇꯧ ꯂꯣꯏꯔꯒ ꯁꯤꯡꯖꯨ ꯈꯛꯇ ꯆꯥꯅꯕꯁꯨ ꯌꯥꯎꯋꯦ ꯀꯥꯡꯍꯧ ꯑꯣꯏꯅ ꯇꯧꯔꯒ ꯀꯥꯡꯍꯧ ꯈꯛꯇꯪ ꯇꯧꯔꯒ ꯆꯥꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯌꯦꯟꯗꯦꯝꯁꯦ ꯍꯣꯔꯦꯟ ꯍꯥꯞꯇꯣꯏꯅꯦ ꯑꯗꯨꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯤꯟꯅꯔꯁꯦ ꯃꯌꯥꯝꯒ ꯄꯨꯟꯅ ꯄꯨꯔꯥ ꯑꯁꯝꯕꯤꯅ ꯇꯧꯗꯔꯤꯁꯦ ꯈꯣꯟꯗꯒ ꯑꯝꯇ ꯁꯨꯅꯗ꯭ꯔꯦ ꯍꯥꯏꯗꯤ ꯆꯅꯝꯒꯁꯦ ꯑꯗꯨꯝ ꯄ꯭ꯂꯦꯠꯁꯤꯗ ꯑꯗꯨꯝ ꯄꯨꯊꯣꯛꯑꯒ ꯍꯥꯏꯗꯤ ꯁꯠ ꯊꯨꯅ ꯇꯧꯅꯕꯅ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯅꯦ ꯊꯨꯝꯁꯦ ꯌꯥꯛꯀꯅꯤꯌꯦ ꯑꯩꯅ ꯍꯥꯏꯁꯤꯅ ꯌꯦꯟꯗꯦꯝꯁꯦ ꯌꯥꯎꯕꯅꯤꯅ ꯊꯨꯝꯁꯦ ꯌꯥꯛꯑꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯔꯩꯁꯦ ꯌꯦꯠꯅꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯉꯝꯗꯅ ꯊꯨꯝꯁꯦ ꯆꯞ ꯆꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯂꯧꯊꯣꯛꯇ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯗꯤ ꯊꯨꯝꯁꯦ ꯌꯥꯛꯑꯝꯗ꯭ꯔꯦ ꯑꯗꯨꯝ ꯆꯞ ꯆꯥꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯝ ꯍꯥꯏꯗ꯭ꯔꯦꯕ ꯁꯤꯗ ꯁꯤꯡꯖꯨꯗ ꯍꯥꯞꯈ꯭ꯔꯤꯁꯦ ꯊꯔꯣꯏꯅꯦ ꯉꯥꯔꯤꯅꯦ ꯃꯣꯔꯣꯛꯅꯦ ꯊꯨꯝꯅꯦ ꯈꯛꯇꯅꯦꯕꯀꯣ ꯁꯤꯗ ꯁꯤꯡꯖꯨ ꯇꯣꯠꯂꯤꯁꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯉꯧꯕꯗꯅ ꯃꯔꯣꯏ ꯆꯅꯝ ꯉꯧꯔꯒ ꯁꯤ ꯄꯨꯟꯅ ꯑꯃꯨꯛ ꯉꯧꯁꯟꯗꯣꯏꯅꯦꯕ ꯁꯤ ꯉꯧꯔ ꯃꯇꯨꯡꯗ ꯑꯩ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯁꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯛꯑꯒꯦ ꯑꯩꯈꯣꯏꯒꯤꯁꯦ ꯊꯔꯣꯏꯒꯤ ꯁꯤꯡꯖꯨꯁꯦ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯣꯏꯁꯦ ꯍꯥꯏꯕꯗꯤ ꯃꯨꯛꯊ꯭ꯔꯨꯕꯤꯁꯦ ꯃꯌꯥꯝ ꯆꯥꯕꯗꯣ ꯑꯗꯨꯝ ꯍꯩꯅꯔꯗꯤ ꯍꯥꯞꯄ ꯌꯥꯏ ꯍꯩꯅꯗ꯭ꯔꯗꯤ ꯍꯥꯞꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯍꯥꯏꯗꯤ ꯃꯅꯝꯗꯣ ꯑꯗꯨꯝ ꯈꯪꯗꯦ ꯑꯗꯨꯝ ꯍꯩꯅꯕꯒꯤ ꯑꯗꯨꯝ ꯆꯥꯏꯌꯦ ꯁꯤ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯀꯩꯀꯩ ꯂꯣꯏꯁꯟꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯎꯔꯝꯃꯅꯤ ꯊꯦꯡꯅꯩ ꯁꯤ ꯉꯧ ꯂꯣꯏꯔꯀꯥꯟꯗ ꯌꯦꯟꯗꯦꯝꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯁꯤꯗ ꯂꯣꯏꯁꯟꯈꯤꯒꯦ ꯃꯌꯥꯝ ꯁꯤ ꯁꯥꯏꯠ ꯑꯃ ꯄꯨꯂꯞ ꯊꯝꯃꯨꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣই ꯊꯥꯎ ꯁꯥꯍꯟꯖꯔꯦ ꯑꯗꯨꯒ ꯁꯥ ꯂꯣꯏꯔꯀꯥꯟꯗ ꯃꯔꯣꯏ ꯃꯔꯥꯡ ꯉꯧꯗꯣꯏꯅꯦꯕꯀꯣ ꯇꯤꯜꯍꯧ ꯂꯩꯔꯦ ꯆꯅꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯣꯏ ꯁꯥ ꯃꯔꯣꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ
ꯍꯧꯖꯤꯛꯀꯤꯗꯣ ꯉꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯃꯆꯨꯁꯦ ꯁꯤꯗ ꯑꯗꯨꯝ ꯊꯥꯛꯆꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁꯤꯗ ꯃꯆꯨꯁꯦ ꯍꯥꯞꯆꯜꯂꯒ ꯃꯁꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯔꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯆꯨꯁꯦ ꯀꯩꯅꯣ ꯇꯧꯁꯜꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯊꯔꯣꯏꯁꯦ ꯍꯥꯞꯆꯜꯂꯅꯤꯕꯀꯣ ꯊꯔꯣꯏꯒꯩꯗꯣ ꯁꯨꯃꯥꯏꯅ ꯍꯥꯞꯆꯟꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯣꯠꯂꯀꯥꯟꯗ ꯊꯨꯝ ꯃꯣꯔꯣꯛ ꯉꯁꯥꯏ ꯂꯣꯏ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯍꯥꯞꯄꯔꯣꯏꯕꯀꯣ ꯃꯆꯨ ꯈꯛꯇꯅꯦꯕ ꯁꯤꯁꯦ ꯉꯥꯏꯍꯥꯛ ꯉꯧꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯃꯨꯛ ꯌꯦꯟꯗꯦꯝꯁꯦ ꯂꯥꯁꯇ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯌꯦꯟꯗꯦꯝꯁꯦ ꯍꯥꯞꯇ꯭ꯔꯤꯀꯥꯟꯗ ꯁꯨꯃꯥꯏꯅ ꯅꯩꯈꯥꯏꯕꯤꯕ ꯍꯥꯏꯗꯤ ꯅꯦꯠꯈꯥꯏꯕ ꯑꯃꯗꯤ ꯆꯪꯉꯦꯕꯀꯣ ꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯦꯟꯗꯦꯝꯁꯦ ꯍꯥꯞꯆꯟꯗꯣꯏꯅꯦ ꯃꯌꯥꯝ ꯁꯤꯁꯦ ꯃꯍꯤ ꯊꯣꯛꯂꯛꯈꯤꯅꯤꯕꯀꯣ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯝ ꯑꯣꯠꯂꯒ ꯃꯌꯥꯝ ꯊꯝꯃꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯕꯁꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯝ ꯆꯥꯛꯇ ꯀꯩꯝ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯀꯥꯡꯉꯧꯁꯤꯒ ꯑꯗꯨꯝ ꯄꯨꯛ ꯊꯟꯅꯕ ꯆꯥꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯃꯥꯏꯅ ꯃꯤꯅꯤꯠ 4-5 ꯑꯗꯨꯝ ꯊꯝꯕꯤꯔꯅꯤ ꯍꯥꯏꯗꯤ ꯌꯦꯟꯗꯦꯝꯁꯦ ꯃꯨꯟꯗ꯭ꯔꯤꯕꯣꯀꯣ ꯑꯗꯨꯝ ꯀꯩꯁꯨ ꯌꯥꯝ ꯀꯨꯏꯅꯗꯤ ꯆꯪꯗꯕꯅꯦ ꯑꯗꯣ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯊꯝꯃꯝꯃꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯃꯍꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯊꯣꯛꯑꯦ ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯠꯅꯤꯍꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯣꯔꯣꯛ ꯃꯆꯨꯗꯣ ꯃꯣꯔꯣꯛ ꯃꯤꯔꯆꯤ ꯄꯥꯎꯗꯔꯗꯣ ꯅꯠꯇꯕ ꯁꯤꯁꯤꯅ ꯌꯨꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯨꯅꯦꯕꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯣ ꯂꯣꯏꯔꯛꯄꯗ ꯃꯁꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯁꯛ ꯊꯤꯔꯁꯨ ꯍꯥꯎꯋꯦꯀꯣ ꯃꯌꯥꯝ Let's get started. ꯁꯝꯁꯦ ꯃꯆꯥ ꯁ꯭ꯋꯥꯏꯗ ꯄꯥꯏꯈꯠꯂꯤꯁꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯤꯊꯍꯧꯔꯤꯕꯅꯣ ꯁꯝꯁꯦ ꯌꯥꯗꯦꯕ ꯁꯨꯃꯥꯏꯅ ꯃꯆꯥ ꯍꯧꯔꯛꯄꯒꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ